Nungsinabi Nupi ga Chatninnakhiba Nupa ama Changoubungda Asiba Hakchang Oina Fangle. Nungsinabi angangba machugi sweep car amada tongduna punna Chatninnakhiba Nupa ama Kangpokpi Police Station gi manung chanba Changoubung gi chingyagi mapam amada Asiba Hakchang Oina Fangle. Asiba Hakchang Oina Fanglaba miyoy ase Imphal West District ki Singjamay Police Station gi manung channa Kwa Kaitel Lamdongdagi Akoy jam nonganba chahi 38 apokba laikhidraba Pilot AK Laingam Kauwe. Imung manunggi miyoy singa pausi asiga wali sanaba matamda laikhidraba naha ase Laimaramda resort ama hangduna hauji masamangna salaiduna leibane. Ngarang resort asida chatkibadagi mahaki Nungsinabi Nupi Sonia kaubi asina thaurakpa ngangba basugi sweep car amada koiba chatninnakibadagi halakhidabane. Halakmandabadagi ngarang numidang pung 3 yumgi miyoy singa telephone tauba matamda network ki khudong saba phangdabadagi ningthina sanaba phangdabadagi pau phaunadana leirakhibane. Imung manunggi miyoy singna ngasi naha asigi khonggul lirakpa matamda Kangla Tombi Police Station gi manung channa Changoubung haidiba chinga labuka tainaba construction site amagi mayada Asiba Hakchang Oina phangba ngamkhibane. Mahakna siduna leiramliba mafam aduda itaiba nung kharasu taduna leiramme. Aduga makhoi anina tongminakhiba sweep car adusu Asiba Hakchang taduna leiriba aduga irap lapnadana leiramme. Mangonda yaukhiba mobile phone walena chingba yauramme. Laikhidraba miyoy asiga Chatninnakhiba Nungsinabi Nupi asida telephone tawba matamdasu switch off tawduna laikhre haina imung manunggi miyoy singna pausi asida phongdorokhe. Amaromda Kangpokpi Police nasu ngasi nungthil pung 4 rom taba matamda miyamna Asiba Hakchang ama Changoubungda leiramle haibagi pau pirakpadagi police ki kangbuna thogdok thokpamda sangsinbada Asiba Hakchang adu thengnare. Makhatan Asiba Hakchang adu forensic science ki kangbuga laukhanaba kanna honade. Asiba Hakchang ki manakta kana amata changhandana thamli haire. Chhattisgarh gi governor oirambe Susri Anusuya Wikina Manipur gi governor oiragane union territory ama yauna state 12 gi governor gi fam hongdok hongjin tawkhre. Chhattisgarh gi governor oina thaupurambe Susri Anusuya Wikina Manipur gi governor oina thaupuragane. Laibak asigi president Draupadi Murmuna ngasi thokpa cherol amagi matungina Susri Anusuya Wikibu Manipur gi governor oina khankibaga loinana Manipur gi governor oiramlaba La Ganesanna Nagaland gi governor oina thaupuragane. Aki akhang piraga maning handuna chatkadaba Congress party natte okram ibobe. Aki akhang piraga maning handuna chatkadaba Congress party natte dab tawraga laingak salaigani haiba wakhalon asingba wakhaloni lawde haina Congress Legislature Party CLP gi lusingba okram ibobi na phongdokre. BT rota laiba Manipur Pradesh Congress Committee MPCC gi loisang mamangda Mai Tharamba Fatta Haudi Langsilamba Made MPCC gi Vice President Haresor Gwasami ge Wangkhai Konsam Laikai da laiba yumda Nongmai kapsilamba gi thogdokpo okram ibobina awangba thakta yaningdaba phongdorokle. Tha asigi chaisa tara gi ahing nongyaida masak khangdaba miyoy kharana Haresor Gwasami gi mayumda nongmai kapsilamba gi thogdok aduga mari leinana MPCC gi Vice President asigi yumda pangthokpa pawgi mifam amada CLP leader okram ibobina hai Manipur da democracy ase wahan thok leiribara leitabra haiba wahang chauna lakle. MPCC gi Vice President gi yumda ahing nongyaida nongmai round tara kapsilamba duge Tokningsing police na lawkhatkre. Athuba matamde action lawrakani haibagi thajaba thamle. Congress ki thomi singda aki akhang piraga maning hangani khanba aranbane. Masine hena thauna haptuna miyam gi dama Congress party na thengnakhigani haikhe. Mahakna hai wa amata lainga ki mayokta ngangba yaroi haiba wafam laklaga de democracy gi marai bagasi kadom danu haiba wahang chauna lakle. Lainga kasina democracy da chapchana thajaba thamba tarabade pamdaba thogdok sing asida chenaba miyoy sing matik chaba sairak piyo. Amade makhatana Congress ki thomi singda amade loisang singge mathakta pamdaba thogdok sing thoktanaba singadabani haina mahakna makhatana phongdokhe. Panba yai BJP amadi Congress party gi youth sing gi marakta chauna ungkhana ringai cherakta tha asigi section 10 amasung 12 gi lonaba hingda kar amada lakpani haiba sakhangdaba miyoy kharana MPCC gi Vice President Haresor Gwasami gi mayum tamna nongmai round kaya kapsilambane. Sahi chama sigi manungda Turkey Syria da thokiba yuwa habagi thawong asina khwaidagi sathiba thogdok ama oire UN United Nation gi Head Chief Martin Griffiths na Turkey Syria da thokiba yuwa habana maru oiduna mangan takan kiba kaya ase haukiba sahi chama sigi manungda kha thangba Turkey amadi awang nongsup ki Syria da khwaidagi sathina amangata amadi misi mina thoganba thogdok ama oire haina phongdorokre. Afghanistan amasung Iran gi women activist Mahabauba Seras amasung Narges Muhammad de
Nobel Peace Prize ki nomination tawre. School Singna Anouba academic session Chatliba February Thada Hounaba Hotnabiyu Association. Manipur da leriba government na recognize tawraba school sing academic session 2022-23 ge academic course mapung phana loisinduna awada pa sitha nanthaba yaudraba school sing academic session 2023-24 gi oina 16 February 2023 dage admission process haubaga loinana Anouba academic session hauba yahanbinaba Education Minister Education Director Commissioner da ayiba cherol piduna ayaba pibinaba haijakhiba leire. Maramatuda 2022-23 ge academic course complete oraba school singnasu 16 February 2023 dage admission process haubaga loinana Anouba academic session Hounaba sem sabinaba association gi maike dage khangalakle loinana education ga mari leinaba khudingmakna mahiroi singi yengbiduna admission amade new academic session thenglabada February 2023 gi manungda hauba yananaba mateng pangbiyu haina association gi maike dage noluksari haina All Manipur Recognized Private School Welfare Association na thadorok pacherol man phongdorok le Beilejang amade ti Khomnomphai ge Ningthou amadi Khunjasing Lotkhre sarkar gi hojik sathariba war on drugs gi campaign asigi manung channa popi tharamba khulkaya gi chipsing phagat pagi thabak satharakhiba asigi manung channa popi thabada senaba kangpokpi district ke Beilejang amade ti Khomnomphai ge Ningthou amadi Khunjasing khul thadok tuna senakhre kangpokpi police gi maike dege drive asigi manung channa umang kokthokuna popi thabada chenaba miyoising fanana ba paksanna thibagi thabak sathare madugi manung channa kangpokpi police station gi ose Santi Kumar na lusingba timamana popi thabada chenaba Beilejang amasung ti Khomnomphai gi khulda thiba humbagi thabak satpada khulgi Ningthou amasung Khunjasing loina mayum so londuna khul thadokuna selam khibadage amata thengna khidai ti Khomnomphai haiba khulase mamangda kangpokpi police na paksana popi pambi sing yanthatuna mangan grabasu Nauna mapam kharada popi pambi tharambadage senariba miyoising fanaba thiba humbagi thabak ase chathaduna lakhibani haire bus accident da handyman laikhidre driver shock lei ngasi ayuk pung 3 ka minute 30 rom taba matamda Imphal dage sapar maina tamna chanaba yaisna haina thaba passenger puba bus MN01 2127 Sengmai police station gi manung chanba Sengmai Bazar Yoramdai da accident thokpagi thokdokta gari adugi handyman thokdok thokpamda laikhidre loinana driver amadi second driver asokapan nangle haire laikhidraba handyman adugi mameng Sagol Sem Angauthol sahi taragani pana pokpa laikhidraba aying kauwe uchiwa leirak achobadagi ni haire soklaba driver amadi second driver hauji rims da laikanari bani ase driver adugi mameng loitang khunokdogi naurem Bijen Singh sahi kunthraga mathoi apokpa ibocha amade second driver adugi mamingna KS ibocha kauwe pasoidagi ni haire thokdok thokpamdagi phangba pawgi matungina de passenger amata yauduna thaurakhiba yaisna bus adu atopa gari amaga bagal laukhatnaba hotnabada lambigi nakalomda haithaduna accident thokibane thokdok thokpamda Sengmai police ki kangbu sangchenduna yengsinbagi thabak chathakre haire aroibada tabiriba pumnamakpu thagachare